Hi. Hi, good morning mga punsibak. Ngasi yung taram nagtsari. Ay ngasi di hawli kitang tengto kaya hawli pung tarit makai kitang dahil mong tadi toro may buko ay na tumahulak pa da. The weather je. Nung je saan tili saan tar saan lewu da phone da sum yeng masai na budi makeup pudi thok abo ko. Pung nga dai da makeup pudi thok eba. Ay na sum hepsela sum lewu ba ne ba. Ngasi di ako mana dukan hangtuk aga layramebuko dukan hangtuk lemeba ay je dukan da thokna tawgi thokchangay da ay morning breakfast amta tawthokhiye ising han amta thakhiye aduga chaung thaknaba yengminarsi ko makha taba nong je sa ta lay ha tu ngarang adubudu nong tabje phadi adujo aduna amta dukan thokna tawgi cha han amta thaktugi aduna yengminarsi akhoi cha ja phi ang kan chari ka tu cha si sahali bako si kitang sahalage aduga asi cha thaktok loga ngona thokage dukan da nuwa kaino na thai ai koro oi unga dum le ha mana nuwa je kana chi khai bi le si je ni no chi khai bi ka ma le na la cha ai ga cha thaktu ko mà mi exercise khuding ini cha pose mi exercise khuding nhau du ne ma khamba sa ti ya sa ya de ba ko si cha lo li bo ko si kha sa ma ni ya ni mu thal lagi ado ai cha thak pu ju lo re bo ko ana dukan thok na ma taw rage abis yam te umjan ni sum kharaw je nuai tre ba ro dam taw na ay dukan dam ta thugi ge tila kham je ille yeminar je dukan yoram da rakan da oina yeminar je dukan doina ko dukan da thole in ko je ando akhama ha ako bule men dukan da ai di ka cha khon thi rồi ai dukan yo re ai rồi na sangon ne khama chak thong na taw ne bu ko saibum lai nga manam nungsi yan ana ai je horen ayuki chak loidribo ba dum dukan da dum lai ani khama thajan ga ne bai na ada juga dukan dah ada yemnya mati hai lagi asyad China slave ini kok ngang nung ketang chuột kre ba an ya le hak chi ko che khali da ai je ngasai dai dukan sum len ba ne do khama na chak loi de na hai di haram me ba ko na chak tom ta cha thok na bom ta tau gi ge aduga ana chi thom ta lon jan dang bi chak cha thu gi am ta yeminar je mung yo ka doi chi thom ta lon long gi han chu chak cha le abu ko jan hao bla kang go ga kang lai kang sui ga Con này nó sai lầm đấy à? ha Anh sai lầm rồi. nó chak cha ra mi à ai chu cha thu ok ai chak xin le đấy tu kang lai kang sui ga càng câu comment cái ngô có bà chắc ra luôn rồi bỏ à không bà chắc ra lên hao các bạn nó ai chú chắc ra thuốc nào vẫn tao ghé giang đồ hao này bộ càng lén càng sôi càng lén đó khơi thấy hết bên này bạn khơi u dàn thắt kịp với cái khơi sum thầm này bộ sinh cái thằng nào sum đó nung cái tarak đó càng lén được khơi chuông lên này bạn đó không ăn hết tận là đó càng sôi thuồng bên này bạn ngàn đây hết ở bên này đó cái nó thuồng bữa phật tàn nó thuồng đến đây bên này bạn nó càng lén cái nạp bạc pi cái càng sôi thuồng một tuần nè càng cầu tụi con ta sát thu gì cái nó chắc sao bây giờ càng đồng nhiên mình là gì có mẹ chắc sao bây giờ đấy đâm hào đấy hình dạng đó càng lén càng sôi đủ cái càng cầu đủ cái đâm phật đâm cha sanh cái bộ nó chắc sao tụi bagi tăng pothagi ako mana dukan thok re bako aduga ngale ga mu ajo dukan dong thok tu ne ana tang pothagi ge aduga mu haira ge horen dukan thok dai dam yeminar ji ko du makata
ꯑꯩꯁꯦ ꯉꯁꯥꯏꯗꯒꯤ ꯕ꯭ꯂꯣꯛꯁꯦ ꯀꯩꯅꯣ ꯇꯧꯒꯦ ꯇꯧꯔꯒ ꯑꯗꯨꯝ ꯀꯥꯎꯔꯒ ꯂꯩꯔꯨꯔꯦꯕ ꯉꯥꯛꯇꯪ ꯑꯩ ꯁꯤꯗ ꯄꯣꯠꯁꯨ ꯄꯣꯊꯥꯎꯔꯨꯕ ꯉꯥꯛꯇꯪ ꯑꯗꯣ ꯃꯩꯁꯨ ꯂꯥꯛꯑꯝꯗꯦꯕ ꯃꯩ ꯂꯥꯛꯇ꯭ꯔꯦꯕ ꯉꯁꯥꯏꯗꯒꯤ ꯅꯨꯡꯊꯤꯟꯗꯩ ꯃꯨꯠꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯕ ꯃꯩꯁꯦ ꯑꯗꯣ ꯑꯩꯁꯦ ꯗꯨꯀꯥꯟꯗ ꯊꯣꯛꯀꯦꯅ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯃꯥ ꯗꯨꯀꯥꯟꯕꯨꯗꯤ ꯂꯩꯍꯧꯋꯦꯕꯀꯣ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯈꯣꯏ ꯕꯥꯒꯅ ꯆꯥ ꯂꯣꯜꯂꯛꯑꯣꯅ ꯍꯥꯏꯕꯗꯣ ꯑꯩ ꯆꯥ ꯑꯝꯇ ꯂꯣꯟꯈꯤꯒꯦ ꯑꯗꯨꯒ ꯆꯥ ꯑꯝꯇ ꯊꯛꯅꯕ ꯑꯃ ꯇꯧꯈꯤꯒꯦ ꯑꯗꯨꯒ ꯊꯣꯛꯅꯕꯀꯣ ꯌꯦꯡꯃꯤꯟꯅꯔꯒꯦ ꯆꯥ ꯑꯝꯇ ꯂꯣꯜꯂꯨꯈꯤꯒꯦ ꯌꯥꯝ ꯍꯥꯟꯅ ꯑꯗꯨꯅ ꯆꯥ ꯑꯝꯇ ꯂꯣꯟꯅꯕ ꯑꯃ ꯇꯧꯈꯤꯒꯦ ꯏꯁꯤꯡꯗꯤ ꯊꯥꯡꯀꯠꯂꯦꯕꯀꯣ ꯆꯉꯥꯡ ꯑꯣꯏꯅ ꯁꯦꯝꯃꯒꯦ ꯑꯩꯈꯣꯏ ꯕꯥ ꯆꯉꯥꯡ ꯑꯣꯏꯅ ꯊꯛꯅꯤꯡꯉꯤꯌꯦ ꯑꯗꯣ ꯀꯥꯏꯆꯠꯈ꯭ꯔꯒ ꯆꯥ ꯃꯅꯥꯗꯨꯅ ꯂꯩꯔꯦ ꯆꯥ ꯃꯅꯥ ꯊꯥꯛꯆꯔꯈ꯭ꯔꯒꯦ ꯍꯥꯡꯇꯣꯛꯄꯗ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯑꯩꯈꯣꯏ ꯕꯥꯗꯤ ꯆꯤꯅꯤ ꯆꯥ ꯌꯥꯗꯦꯕ ꯈꯪꯕ꯭ꯔꯥ ꯗꯥꯏꯕꯦꯇꯤꯁ ꯂꯩꯕꯅꯤꯅ ꯃꯥꯒꯤꯗꯤ ꯀꯩꯅꯣ ꯆꯤꯅꯤꯗꯤ ꯍꯥꯞꯄꯤꯔꯔꯣꯏ ꯃꯥꯒꯤꯅ ꯑꯩꯈꯣꯏꯒꯤꯅ ꯆꯤꯅꯤ ꯍꯥꯞꯄꯅꯦꯕꯀꯣ ꯑꯗꯨꯒ ꯁꯦꯝꯃꯅꯤ ꯑꯗꯨꯃꯥꯏꯅ ꯆꯉꯥꯡ ꯑꯩꯈꯣꯏ ꯕꯥꯒꯤ ꯍꯥꯟꯅ ꯈꯥꯏꯗꯣꯛꯄꯤꯈ꯭ꯔꯅꯦꯕ ꯁꯤꯗꯒꯤ ꯑꯗꯨꯒ ꯁꯤ ꯁꯧꯍꯜꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯕꯥꯒꯤ ꯈꯥꯏꯗꯣꯛꯄꯤꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯤꯅꯤ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯂꯣꯟꯗꯣꯏꯅꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯣꯔꯦꯟ ꯍꯥꯏꯔꯛꯑꯒꯦ ꯑꯗꯨꯗꯤ ꯗꯨꯀꯥꯟ ꯊꯣꯛꯑꯝꯗꯥꯏꯗ ꯑꯩꯈꯣꯏ ꯃꯥ ꯑꯩꯈꯣꯏꯅꯤꯒꯤ ꯁꯤꯗ ꯄꯨꯊꯣꯔꯛꯑꯦꯕꯀꯣ ꯃꯤꯛꯆꯔꯒ ꯆꯥꯒ ꯇꯨ ꯁꯤ ꯂꯩꯔꯦ ꯆꯥ ꯁꯤ ꯂꯩꯔꯦ ꯑꯗꯨꯅ ꯑꯁꯤ ꯑꯩꯈꯣꯏ ꯃꯥ ꯑꯩꯈꯣꯏꯅꯤꯁꯤ ꯊꯛꯑꯅꯤ ꯍꯥꯎꯕꯅꯦ ꯁꯤꯁꯦ ꯆꯥꯒ ꯊꯛꯄ ꯑꯗꯨꯒ ꯑꯩ ꯗꯨꯀꯥꯟꯗ ꯊꯣꯛꯂꯛꯑꯦꯕꯀꯣ ꯍꯧꯖꯤꯛ ꯑꯩꯒꯤꯗꯣ ꯅꯝꯒꯦ ꯇꯧꯕꯅꯦꯕ ꯊꯣꯛꯂꯛꯄꯩꯗꯣ ꯑꯗꯨꯗ ꯅꯝꯍꯧꯗ꯭ꯔꯦ ꯍꯥꯎ ꯑꯩꯈꯣꯏ ꯆꯥ ꯍꯣꯏꯁꯨ ꯊꯝꯕꯤꯔꯝꯃꯦ ꯑꯗꯨꯅ ꯑꯩ ꯗꯨꯀꯥꯟꯗ ꯉꯥꯛꯇꯪ ꯂꯩꯒꯅꯤ ꯑꯗꯨꯅ ꯃꯩꯁꯨ ꯂꯥꯛꯇꯦ ꯇꯧꯔꯤꯁꯦ ꯍꯥꯞꯇ꯭ꯔꯦ ꯃꯥ ꯆꯉꯥꯡ ꯑꯣꯏꯅ ꯊꯛꯅꯤꯡꯉꯦꯅ ꯆꯉꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯔ ꯇꯧꯕ ꯑꯗ ꯑꯩꯈꯣꯏ ꯕꯥꯏꯅꯦ ꯍꯥꯏꯅꯩꯁꯦ ꯍꯧꯖꯤꯛ ꯃꯩꯁꯨ ꯂꯥꯛꯇꯦ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯨꯅ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯪ ꯆꯥꯛ ꯊꯣꯡꯉꯣꯗꯨꯔꯥ ꯑꯗꯩ ꯆꯪꯉꯒ ꯀꯩꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯌꯥꯏ ꯑꯗꯨꯅ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯗꯥꯡꯕꯨ ꯍꯥꯏꯇꯥꯔꯦ ꯅꯨꯡꯗꯥꯡꯕꯨ ꯑꯩ ꯗꯨꯀꯥꯟꯗ ꯂꯩꯔꯅꯦꯕ ꯑꯩꯈꯣꯏ ꯃꯥ ꯊꯥꯖꯟꯈ꯭ꯔꯅꯤ ꯆꯥ ꯊꯛꯂꯨꯔꯒ ꯑꯩꯈꯣꯏ ꯃꯥ ꯆꯥꯛ ꯊꯣꯡꯉꯅꯦꯕ ꯒꯥꯔꯤꯗꯨꯁꯨ ꯒꯥꯔꯤ ꯄꯨꯈ꯭ꯔꯦ ꯀꯩꯅꯣ ꯃꯤ ꯑꯃꯅ ꯒꯥꯔꯤ ꯄꯨꯈꯤꯕ ꯀꯛꯆꯤꯡꯗ ꯆꯠꯀꯅꯦꯅ ꯄꯨꯈꯤꯕꯅꯤ ꯆꯦꯡ ꯊꯤꯜꯂꯨꯅꯦꯅ ꯑꯗꯨꯗꯨꯅ ꯑꯩ ꯍꯣꯔꯦꯟ ꯕꯨꯛ ꯂꯩꯈꯤꯅꯤ ꯍꯣꯔꯦꯟ ꯆꯪꯉꯝꯗꯥꯏꯗ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯦ ꯃꯩꯁꯨ ꯂꯥꯛꯇꯦ ꯇꯩꯁꯨ ꯍꯧꯖꯤꯛꯁꯦ ꯃꯝꯃꯦ ꯑꯗꯨꯅ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯈꯥ ꯇꯥꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯉꯁꯥꯏꯗꯩ ꯗꯨꯀꯥꯟꯗ ꯑꯗꯨꯝ ꯂꯩꯔꯝꯕꯅꯦꯕꯀꯣ ꯑꯩꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯆꯥꯛ ꯆꯥꯔꯁꯦꯅ ꯀꯧꯁꯜꯂꯛꯑꯦ ꯑꯗꯣ ꯑꯩꯁꯦ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯑꯝꯇ ꯂꯣꯟꯁꯤꯜꯂꯝꯈꯤꯒꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯎꯅꯕ ꯀꯃꯥꯏꯅ ꯆꯥꯕ ꯍꯧꯔꯝꯃꯅꯤ ꯇꯩꯁꯦ ꯑꯁ ꯈꯪꯗꯦꯗ ꯗꯨꯀꯥꯟ ꯐꯝꯕꯁꯤꯁꯨ ꯑꯋꯥꯕ ꯊꯕꯛ ꯑꯃꯅꯤ ꯑꯗꯨꯅ ꯑꯩ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯑꯝꯇ ꯂꯣꯟꯁꯤꯟꯅꯕ ꯑꯃ ꯇꯧꯈꯤꯒꯦ ꯑꯗꯨꯒ ꯆꯪꯉꯒꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯈꯥ ꯇꯥꯕ ꯑꯗꯨꯗꯤꯀꯣ ꯒꯥꯔꯤꯁꯤꯁꯨ ꯄꯨꯔꯛꯑ ꯂꯩꯔꯝꯃꯦ ꯒꯥꯔꯤꯁꯤꯁꯨ ꯑꯗꯨꯅ ꯑꯩꯁꯨ ꯏꯃꯨꯡꯗ ꯆꯪꯅꯕ ꯇꯧꯔꯒꯦ ꯑꯩꯈꯣꯏꯕꯣꯛꯁꯨ ꯆꯥꯛ ꯆꯥ ꯂꯩꯔꯝꯃꯦ ꯂꯣꯏꯔꯝꯗꯣꯔꯦ ꯑꯩꯈꯣꯏꯕꯣꯛꯇꯤ ꯂꯣꯏꯔꯝꯗꯣꯔꯦꯕ ꯆꯥꯛ ꯆꯥꯕ ꯑꯩ ꯀꯧꯗꯅ ꯇꯥꯗ꯭ꯔꯣ ꯇꯥꯏ ꯀꯅꯥ ꯂꯥꯛꯑꯦꯅꯣ ꯀꯧꯗ ꯇꯥꯗ꯭ꯔꯣ ꯆꯥꯛ ꯆꯥ ꯂꯣꯏꯔꯕꯣ ꯕꯥ ꯍꯥ ꯍꯥꯎꯕ꯭ꯔꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯂꯣꯏ ꯂꯩꯔꯝꯃꯦ ꯑꯩ ꯏꯊꯟꯇ ꯉꯥꯏꯔꯕꯣ ꯏꯟꯖꯥꯡꯁꯦ ꯉꯥ ꯊꯣꯡꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯉꯥꯒ ꯅꯠꯇ꯭ꯔꯣ ꯊꯣꯡꯉꯤꯁꯦ ꯑꯗꯨꯒ ꯁꯤ ꯉꯥꯁꯤꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯆꯤꯆꯦꯅ ꯊꯤꯜꯂꯛꯑꯝꯕ ꯑꯩꯈꯣꯏ ꯕꯥꯏꯅ ꯑꯗꯨꯅ ꯑꯩꯁꯨ ꯆꯥꯛ ꯆꯥꯅꯕ ꯑꯝꯇ ꯇꯧꯈꯤꯒꯦ ꯑꯗꯨꯗꯨꯅ ꯑꯩꯁꯨ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯑꯝꯇ ꯇꯧꯔꯤꯒꯦ ꯑꯗꯨꯒ ꯆꯥꯛ ꯆꯥ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯗꯨꯗꯤ ꯑꯝꯇ ꯆꯥꯊꯣꯛꯎꯈꯤꯒꯦ ꯆꯥꯛꯇꯣ ꯑꯝꯇ ꯑꯗꯨꯒ ꯗꯨꯀꯥꯟꯗ ꯑꯃꯨꯛ ꯊꯣꯛꯇꯣꯏꯅꯦꯕ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯨꯗꯤ ꯑꯁ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯆꯤꯟꯅ ꯆꯥꯛꯄꯨꯗꯤ ꯆꯥꯔꯦ ꯅꯨꯡꯗꯥꯡꯒꯤ ꯍꯥꯏꯖꯜꯂ ꯂꯣꯏꯔꯦ ꯑꯗꯨꯅ ꯉꯥ ꯊꯣꯡꯕꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯉꯥꯒ ꯊꯣꯡꯕꯗꯣ ꯅꯍꯥꯟ ꯇꯨꯡꯍꯟꯕꯤ ꯈꯔ ꯂꯩꯍꯧꯕꯗꯣ ꯑꯗꯨꯗꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯊꯣꯡꯗꯣꯛꯄꯅꯦꯕ ꯃꯅꯝ ꯈꯔ ꯆꯦꯜꯂꯦꯅ ꯑꯗꯨꯅ ꯑꯗꯨꯒ ꯉꯥ ꯑꯇꯥꯎꯕ ꯃꯆꯥ ꯑꯃ ꯌꯥꯎꯕꯗꯨꯅ ꯑꯩꯈꯣꯏ ꯆꯤꯆꯦꯒꯤ ꯅꯨꯄꯥ ꯑꯩꯒꯤ ꯏꯕꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯡꯃ ꯍꯥꯞꯄꯛꯀꯦ ꯃꯥꯒꯤ ꯀꯩꯅꯣ ꯐꯣꯇꯣ ꯑꯃꯀꯣ ꯑꯗꯨꯗꯨꯒ ꯑꯗꯨꯗꯨꯅ ꯄꯤꯔꯝꯕꯅꯦꯕ ꯉꯁꯥꯏ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯀꯣ ꯑꯥꯗꯩ ꯐꯥꯔꯛꯑꯦꯅ ꯐꯥꯝꯗꯒꯤ ꯑꯗꯨꯅ
ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯌꯥꯝ ꯃꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯣ ꯀꯣꯚꯤꯗꯇꯒꯤ ꯑꯗꯨꯝ ꯉꯥꯛꯊꯣꯛꯅꯕꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯆꯦꯛꯁꯤꯟꯕꯤꯌꯣ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯗꯨꯝ ꯂꯧꯈꯠꯄꯤꯌꯣ ꯑꯩꯁꯨ ꯑꯗꯨꯝ ꯂꯧꯈꯠꯆꯔꯤꯀꯣ ꯃꯥꯛꯁ ꯀꯩ ꯎꯞꯇꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯇꯧꯖꯔꯤꯕꯀꯣ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯅꯧꯕ ꯚꯤꯌꯔ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯁꯨꯝ ꯇꯧꯖꯟꯕꯤꯔꯝꯃꯣꯀꯣ ꯑꯗꯨꯒ ꯀꯃꯦꯟꯁꯨ ꯁꯨꯝ ꯄꯤꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯀꯥꯏꯅꯔꯁꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯅꯨꯡꯁꯤ ꯆꯥꯟꯅ ꯐꯅ ꯂꯩꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ